ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯩ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯁꯥ ꯎꯆꯦꯛꯅꯆꯤꯡꯕ ꯀꯌꯥ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯂꯣꯏꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯃꯥꯡ ꯆꯍꯤ ꯑꯃꯁꯨꯡ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯤꯕ ꯊꯥ ꯑꯣꯏꯔꯤ꯫ ꯃꯦ ꯊꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯣꯏꯔꯛꯈꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯦ ꯊꯥꯒꯤ ꯀꯨꯟꯇꯔꯦꯠꯇꯒꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯈꯤꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯛꯇꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤ꯫ ꯌꯨꯝꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯑꯁꯤꯃꯁꯨ ꯃꯦ ꯊꯥꯅ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯦ ꯊꯥꯅ ꯁꯤꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯕ ꯆꯩꯊꯦꯡꯁꯤꯡꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯍꯟꯖꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯤꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯅꯃꯥꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ ꯎꯄꯥꯜꯁꯤꯡ ꯄꯥꯛ ꯁꯟꯅ ꯌꯥꯟꯊꯠꯄ, ꯂꯝꯃꯩ ꯊꯥꯕ, ꯖꯨꯃꯤꯡ ꯀꯜꯇꯤꯚꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯇꯝꯄꯥꯛ ꯂꯝꯗꯝꯗꯁꯨ ꯎꯄꯥꯜꯁꯤꯡ ꯌꯥꯟꯊꯠꯄ, ꯇꯨꯔꯦꯜ ꯄꯥꯠ ꯐꯨꯝꯖꯤꯟꯗꯨꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯈꯤꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯁꯤꯡꯅꯔꯨꯕꯗꯒꯤ ꯃꯍꯧꯁꯥꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯆꯩꯊꯦꯡꯁꯤꯡ ꯀꯥ ꯍꯦꯟꯅ ꯁꯥꯕ, ꯆꯨꯐꯝ ꯊꯣꯛꯇꯕ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕ, ꯆꯨꯐꯝ ꯊꯣꯛꯄ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕ ꯑꯃꯗꯤ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯁꯨꯡ ꯏꯀꯪ ꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯅꯦ-ꯇꯥꯅ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯌꯥꯟꯁꯤꯟꯖꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯆꯩꯊꯦꯡꯁꯤꯡꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯁꯣꯁꯤꯑꯣꯂꯣꯖꯤ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯂꯤꯖꯝꯒꯤ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯃꯤꯍꯥꯠ-ꯃꯤꯄꯨꯟ ꯑꯃꯗꯤ ꯁꯦꯛꯁ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗ ꯍꯨꯔꯥꯟ-ꯆꯤꯟꯊꯤꯒꯤ ꯊꯧꯗꯣꯛꯀꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯣꯛꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯁꯣꯁꯤꯑꯣꯂꯣꯖꯤ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯣꯂꯣꯖꯤꯒꯤ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯜꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯌꯥꯝꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯕꯒ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯖꯔꯤꯕ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ FB ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯖꯦꯁꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ Hello everyone, it is IPAP TV News, a news networking channel dedicated to the cause of human rights.